Hayeng nong thakta hidak lang thak puba drone paigane miyam na mi paibigano pawase ngasi nung tilfong kiba paunil khol pause dagi lakwat savane Government of India ki Ministry of Health and Family Welfare ki pautak matungin na Regional Institute of Medical Sciences RIMS Imphal na tha sigi kungani thoigi nung tilpunga humda hidak lang thak puba drone ama RIMS dagi CIC kumbong phawba paigadaw rihay na RIMS ki media advisor N Philip na thadorok patserola man phongdorok le Serola duna makatara duna hai drone pai basida miyam na mi pai bigano Ministry of Civil Aviation Airport Authority of India DGP Manipur amade DC Imphal West ki ayaba lauraga Sky Air Mobility Company ge pilot sing na RIMS campus na hub oiraga CIC kumbong na spot oiraga drone da hidak lang thak vaccine amade diagnostic sample na chingba polam sing asi haptu na trial flight way na pai gadaba ne lamdam asida hojik way riba phibam asina maram oiraga Drone pairak pada miyam na mi paibigan uhay na su cherola duna makatarak le sel gi demand gi damak nupi phawba phaba punba tawba khudak ta lep kadava ne organization pawasi ngasi nung thilfong kiba kanglei pa ki maira pause dagi lokhot chava ne Manipur gi oina suglu raba tanfam asida All Kongba Road United Clubs Organization AKR UCO gi mafam kharada paisa demand ga mari leina na nupi phawba phaba punba tawba da natana nongmai kapsin ba ma de Maram khangdana tongan ba yum mani dasu nongmai kapsin duna ki akhang pogan bagi thabak satharagli ba se AKR UCO na yamna haksin na lawbaga loina na awang ba thakta condemn tawi hai re cherola sina hai puba thangba ngamloi daba sel gi demand ga mari leina na haukiba March 10 ga mapan gi numidang da irengbam Eken Singh Bamon kampu mayai lekai gi loina be irengbam ongbi suni bala debi bu mayumdagi faduna puraga lambi da makhong maya da nongmai round khara kapsilaga thadoklam ba se AKR UCO na yabang amloy yum palabi nupi amabu phaduni hekta pu bai base mitai khunai da chana da bathabak amane maramasina sigumba thawong asi makhata na chathadana basu appeal tawrak le cherola sina makhata ribadi karigumba asigumba laibak machata da bathawong sing asi makha chatharak labadi organization asina yengduna tumina laithok loy loina na kongba khetri laikai karkhongda laiba khamnam bizoi apokpa laikhidraba khamnam kal sing hauje youth guidance club Kongba Khetri Laikai gi Vice President oiriba made thangnana leiba pangambam ongbi sanajawbi mapuroiba laikhidraba P Sanamcha gi yum ani asida nongmai rauna mamam kapsilamba se kanana karigi damakta kaplam libano haiba athuba matamda sengdorkadaba ne asigumba yumlakta nongmai kapsin bagi thabak asi yamna wakhal yaudaba thawong ne thawong asi makhata na organization asigi area da chathadana basu khangalakle karigumba senkhaiga mari leinana mipa mipun amade yumlakta nongmai kapsin bagi thawong asi Makata na chatharak labadi organization na makata na lamdam asigi praja miyam ga loina na akan ba warep sing lawrakani hai na su khangalakle thamna pokpi sing thakta kuki militant sing na bangkar kaya sagalakle lauthok pina ba police ta pau pi basu lauthok pi dre khunja sing pawasi ngasi nung thilfong khiba kanglai paki maira pause dagi lokhat savane kuki militant sing na yamna toina chingthak tagi bom amasung nongmai kapsin duna landa famoi diba Imphal East District ke yangang pokpi police ki manung chana leidiba Thamna pokpi sana sabi sabungkhok khuna wai diba mitai khul singa siga thangnariba thamna pokpi chingi sarukta kuki militant singna bangkar kaya nauna sagalakpa thengnare hai re khunja singna pausi asida phongdorokbagi matungina de ngasi numit mangani gi mamangdagi hauna khunja singna drone thagatuna sana sabi mamang thangba chingi saruk singa made akoiba mafam singda kuki militant singna kari karamba makhalge lan gi thorang paikhalibagi haina yengsinbagi thabak chathakhe Yengsin badu da drone gi footage matungina sana sabi ching mathakta kuki militant sing na uba bangkar kaya mathang sagalakpa du mayek seng na uba phangkhi hai re khunja sing na makhata na ngarang so amuga na drone thagatuna yengba matamda sana sabi ching amadi akoiba mafam sing da hana sariba bangkar adu dagi he na mathang sagalakpa so mayek seng na uba phangkhe khudakta khunja sing na drone gi asengba footage sing adu yangang pokpi police station da satuna police station asigi makok thongba police officer sing da khangan khe loina na kuki militant sing na ain kai na sagali ba bangkar sing asi lauthok pina baija ki ai re yangang pokpi police ki maikai dagi khunja sing da phongdoro ki hai ribade sagalagli ba bangkar sing asi sana sabe thamna pokpi sabungkhok amade sabungkhok khunau gi mafam sing ngak sen bagi thabak tawriba BSF amade Jat Regiment ki kangbu dasu pau piraga combined force ama semlaga bangkar sing asi thugaina ba thabak paikhet kani hai bagi thajaba pirakhi hai re yangang pokpi police ki kangbu na thajaba pirakhi ba se ngasi pau bathabak waina paikhat pidana leire masina maram oiduna kuki militant singna nachungdana makhata na bangkar kaya amasu semgat le haina so nauna drone thagatuna yengbada khangbangam le
Maram aduna hiram asigi matangda Manipur laingaki athuba mijeng sangbiduna kuki militant singna sagalakliba bunker sing asi lauthokpaga loinana mafam asidagi kuki militant sing takthokpiyo madu natrabadi ngayhak leitana nongmai kapsilaktuna mitai khulsingda landabagi thabak satharaktuna akoibada leiba khunja sing leitana leiba ngamlaroi haiba wafam su phongdokhi haire kumsi sahigi waina asamda thabal chongbagi thauram pangthoklaroi pawasi ngasi nungthil phongkhiba kangleipaki maira pause dagi lakhwatjabane andak sahi 2024 gi waina yauksangi khudong chaba lauraga sahi khudingi pangthoktuna lakpa thabal chongbagi thauram kumsi sahi gi dilep lase tawigum basung yauksang sports pangthokpadi thoidokpa akaiba leiti haina warep laure haina All Assam Manipuri Maira Paibi Coordination Committee All Assam Maira Paibi Apunbalub Manipuri Youth Front of Assam Huyan Mamom Kasar Unit amadi Arambay Tengol Unit 50 Kasar gi apunba mipamamana warep laure haire Chairwala sin hai lamdam asida leiriba club committee Maira Paibi amadi Lanai lup khuding na imalay bakta chagliba maigi maisa asi khangbiduna kumsi sahi asi makhal amatagi oiba thabal chongbagi thauram pangthokpidanaba khubam tara lona duna haizare haukiba chahi 2023 gi May 3 da imalaybak Manipur da mapan laybak tagi naron da sangsilagiba kuki narco terrorist singna mai sukhibadagi ngasi phawbada tangdu leitadraba phibam amada leiri haibase malemda leiriba mipum khudingmangna khangnariba unariba saktamne mara leijadraba micham sani yankhairom punsi temsingna khre Mitaigi yum kaya may thabi kre amade miyoi lising kaya haujiksu relief camp da leiduna awaba saitheng khangle laigang na pibagi mathakta Manipur amadi mapan Manipur gi lup kaya na amadi lanai miyoi kaya na angamba sel thumna chingba tengbang polam kaya piduna lakle haujik oiriba langi masak oiraba yangaidraba saktam asina mangda thamjaraga miyamgi oiba miphamama South Barak Hall Binakandi Part 2 da pangthoktuna thabal chongba lepagi ware basi laukibani haire Outer Manipur Parliamentary Constituency gi Expenditure Observer ani Imphal da thunglare pawasi ngasi nung thilfong khiba kangla pau che dagi lakhwatjabane Outer Manipur Parliamentary Constituency mikhal gi Expenditure Observer ani Dr. Bartendu Kumar amade Gaurav K Singh IRS pu Election Commission of India na appoint tawraba matung ngarang Imphal da thunglare haina Outer Manipur Parliamentary Constituency gi Returning Officer DC Thobal A Subhas na ngasi chairol thokre RO2 Outer Manipur Parliamentary Constituency gi chairol asina makha taribade Expenditure Observer Dr. Bartendu Singhana Thobal amasung Kaksingda leiriba Parliamentary Constituency Ukhrul Jiribam Chandel Tengnopal gi Assembly Segment gi mikhal gi expenditure yengsingane Gaurav Kumar na Churachandpur Tamenglong amasung Kangpokpi da leiriba Assembly Segment gi election ga mari leinana expenditure yengsingane election asida candidate sing national amadi state ki thakta leiriba political party sing na election expenditure gi maramda mathakta piriba observer sing dagi ipau khangba yagani haina Outer Manipur Parliamentary Constituency gi RO DC Thobal gi chairol asina miyam da khangalle ahan bagi observer gi mobile number 9868763537 amade Gaurav Kumar gi number 9650830566 ni haire